ngasi numida waram phongkhiba masum thokhiba toan toan ma thodo wathok singdigi maru oibe I pausing khonga saraga Manipur top channel gi maikeri myamna thamjagi ahanbada Government of Manipur Home Department gi ngasi September gi tang ahum sida order ma tholakli Dr. Rajesh Kumar Chief Secretary and Chairman State Executive Committee Government of Manipur na orders na pali madudi social gathering gumba feast gumba asigumasi ayaba pikhidre amasum Deputy Commissioner amasum Superintendent Police singna wagi district singda ngakna satnaba amasum COVID appropriate behavior sing ngaknanaba hairakli amasum violators singi mathakta action lakhotnabasu order sina pali amasum bank sing su makogi working days kudimak loinamak public transaction tawba yabagi ayaba pire aduga matamna ayuki pung 10 dagina nungthini pung 2 makhai fauni amasum bank manager khudimangna su COVID appropriate behavior ngakna satlangadabani haina supali amasum mamangna thokiba order haibidi tang 18 tha 9 inglising ani ga 18 da thokiba order adumak makhatana adumak satkhini haina su order sin makhatana phongdorakli makha Chatharak poina topa marueba paukrana COVID-19 gi SOP thugaiba singdigi Manipur police na fine oina lupa crore 2.5 hena khongbaikre Thobal district na COVID ki SOP thugaiba da Manipur da makok tare COVID-19 laiset asidagi ngakthonaba Manipur laingang na matam gi oina lokhat pasana Kanglon haibadi SOP thugai duna thabak tauba miyoi singdigi National Disaster Management Act 2015 gi makhada Manipur police na fine oina ngasi fawda khonggat percent pharmacy lupa crore 2 lakh 83 ka sumnagi lising amaga satru ka tara sure Manipur gi district singi manungda COVID-19 gi SOP thugai duna thabak tawbada Thawal district na makok tare hain su pausna phungdorakli atopa paw manam COVID-19 gi phibam yenglaga school sing hangdokna ba laingang na thorang tawri CM Hauzuk Manipur COVID-19 laiset ki phibam khara fagalakpum tawre maduna lamdamasi ki mairoi singna lairik laisu tambada akai ba thokadra thokloidra haibadu yamna kupna khanaraga lenga ki school singasi hangdoklaga mairoi sing lairik tamhanana ba thawrang paikhana ba lenga na yamna kana hotnari haina chief minister na phongdokre atopa pawamana matam helaba asa athak mai thaduna manghankhre COVID-19 laiset lakshinaba matam sangna curfew amadi lockdown tawduna laikhibadagi dukan singda post yonba yadabadagi asa athaki polam kya expert oirakpadagi lamding khumanthem laikai da leba dukan phamba khumanthem ibomcha singana matam helaba lupa lising kun henbagi asa athak mayamasi lamding educated welfare association laiwaga khusamnaduna mai thadun mankhre Dukandar case ibomcha na phongdorokibada lamdamasida dukan phamlibasingna matam helaba asa athak yonbiduna ba appeal tokhi loinana miyamna su expiry date yengbiu haina phongdokhi amaromda ibomcha na matam helaba asa athak ki polam sing mai thaduna mangan khiba sibo laiwa lamdingi president ojina thagat basu phongdorakli marak thani state ki wangmra thokpa paw khara British ki matamda tauramba Aronba Turnel ama Delhi da thengnare Civil line da leiba Delhi Legislative Assembly amasum Chandani Sokta leiba Delhi ki Red Fort aniki marakta faunaba Aronba Turnel ama taurambagi mafam thengnare haidi Delhi Legislative Assembly ki Speaker Ram Niwas Goel na phongdorakibada mahang English ngamaga samapan maudrago humdoida MLA oina karaba matungda asigumba British ki Aron athup ama leiramgani haina Miyamna ngangnaba tabadagi thijinduna lakhibane dubo haujikti assembly gi kamada lawthoktuna yenglubada asigumba tunnel asigi machine adu thengna khibane sohaki masi British na India gi freedom fighter singi akanba landabagi masa ngathoksanaba tawrambani sohaki tunnel asi makha tana tawnaba honabada miro railway na ayamba thugai khibadagi sewer project kayana mafam sing adugi faunaba lambidi puthokpa ngamdre hari British singna Turnel asida prisoners sing kana khangandana puthok pusin tawbagi khudam sangdam phangle haidi hanisu phongdorakli atopa pawamanamo COVID positive oibigi sang amani sibigi sang yamna hanthare COVID ki satna Kanglon ngaktrabadi third wave soidana lakani kerajo Manipur COVID positive oibigi sang amadi COVID na laikhidabagi masing nomo gi hantharakle adubo satna Kanglon ningthina ngaktrabadi third wave soidana lakani haina Directorate of Health Services ki Director Dr. K Razona phongdokre
Manipur oiriba matam ki COVID laisat ki phibam gi matang na miyamna khangana bagi damak Directorate of Health Services na sayol kudingi pangthok tuna lakpa pawgi mi phamasibu lamphel pata leiba Directorate ki State Ophthalmic Cell pangthokre pawgi mi phamaduga mari lainana Health Services ki Director Dr. K Razon hai Manipur hausi COVID positive obiki sang amadi COVID na sibiki sang hantarakle COVID Care Center da admission tobiki sang home isolation lebiki sang hantarakle mahakna hai hausi virus asi mutation tawri haina akhang hai singna phungdokli third wave laklabasu COVID appropriate behavior amadi vaccine khaktana kan mangamgani third wave lakpa yai adubu laktaba yai adubu sana Kanglon ningthina ngaktrabadi third wave soidana lakani third wave laklabasu matik sana mayuknaba ngamnabagidamak sem saduna leiri hena section badi mathau tai haina phungdokhi haujuk phawbad angang singda vaccine kapa yadribana imung singda leiriba mipung kudimak vaccine kapthokpa mathau tai masidata angang sing COVID laisatagi ngakthokpa ngamgadoribane angang naraklabadi positive oidaba miyoina seba tabigadabani adubo mi amata leitaba taragadi PPE uplaga seba tabibi yai angang singbu hena section nanaba guidelines singsu phongkiba laikre haina magna makha tanasu phongdokhi hairi loshila poina atianba content khara myamna thamjage mathauna leiraba mahairoi masun thon riya mai laikhidabada awaba phongdorakli sayesigi august sasat kunga mapanna kaithel manbigi namthangjang village ta leiba leikai gi pukri ta tasinkiba mamanaba kannanaba hotnabada laikhidraba mathauna leiraba mahiroi masun thon riya maina manung matam sadana laikhidabada JNB Khumbong Alumni Association awaba phungdorakli amaramdana yumda ayush ki hidak yauhonanaba mission haudokre ayush ki team ne health sector da ahienba miyeng sanglakpa thagat ingai ni chief minister amaramdana COVID positive oibiki sang amadi CB ki sang yam hanthare COVID ki sana Kanglon ngaktrabadi third wave soitana lakani kerajo amaramdana haukiba pung kunga marida miyoi saniga humdragani thoi positive oiki miyoi anina laikhidre hari state asida amaramdana college singda leiriba oja singgi oiba survey ama tawbiduna athubada oja sing rationalization tawbiyu desam amaramdana doctor da khut tharba police commander lockup yaukibaga lonena suspend tawkre haiba pawmusu fongnari amaramdana yelhau furupni kaukhoktuna e masel gi marakta mungnafam thokte haiba pawmusu fongdorakli haujuk laina lachat asina khamthina wariba matamsida ekhoi masel amaga cooperation pinaduna hingminagadaba matamsida yelhau furup masel ni kaukthokpa makhai e masel gi marakta asoba muknaba laklibasi khantharurabadi mungnafam thokte haina joint committee on inner line permit system JCIL PS ki sirol amanasu fongdorakli amaramdana COVID-19 poster campaign pangthokre haibamani amaramdana Sandel Animal Farmers Welfare Union gi ban amuk makha sathanaba warep lokre haiba pawmusu fongli Manipur lenga ki veterinary and animal husbandry gi director na lomi singamari lainaba issue implement tawdabaga mari lainana Sandel District Animal Farmers Welfare Union na National Highway 2 gi Imphal Mure lami gi Paleldagi Sandel fawgi marakta kawkiba ban matam khara lepluraba matung amuk ana makha sathanaba warep lawre haina Animal Farmers Welfare Union asigi President K Prakash Maring na thadorokpa sirol amana haidi sirol asin hai union na lainga ka thamkiba demand fongalagani haibigi thajaba pirakpagi matungina ban handokhibani adubo awabadi lainga ki oidiba thajaningai oidraba wafam singda hiramasigu mari lainana lami singi mohut sinduna sangshiliba committee asina mai pakna thengna haudaba asini haina su sirol asina makhatana fongdorakli amaramdana mu laifam khunawno COVID-19 free zone oiba hangang AC gi ahanba laikai oire Rakishor amaramdana Wangjing Tenta Kendra masak thoba kendra ohelagani paunam brojen amaramdana veteran polo player M Joy laikhidabada awabasu phongdoknarakli amaramdana COVID farakle maisang hangdokpiro association amaramdana MUC da mingsanabagi matangna university asiga authority na kari fidap laurabagi haiba miyamna khanganbiyu student union amaramdana CI college ki demand pidrabadi semester exam thengjelagani student unions haiba mani adugo ma'am ngasi goinati matang sa lusinjarage amasum pathosagi blu soikiba lankiba kya yarsu ma'am ngapigani matam gi maroiba ipausung ma'am da update pijarake hainu channel sigi mekedi ki thamjari hausko inati matang sa kainarasi and thank you